Government na masak khangdaba organization singna thadurapa press not yariba makai print amadi electronic media singna kupna yengsilaba matungda pawfungbi wahaina Manipur gi Chief Minister 𝗪𝗡𝗠𝗏 appeal directly. Wafama singasi 1st Battalion Manipur Rifles ground da pangthokiba National Unity Day gi thauramga mari leinana phongdokkibani. Ngasi pangthokiba National Unity Day gi thauram aduda Cabinet Minister Singh MLA Singh Police ki makok thongba Officer Singh amadi atop Department Singh gi luchingba Singh su sarugyakhi. CM na hai State lengaga sina apunbagi yengduna ching amadi tamda thong manana chaukhatpa puraknana ba hotnari. Lamdam asida tangdu leitaba lamdam ama hanjillakna ba furup khudingma ki miyoi singna wakhal taminaduna nungsi chanana tunggi mirol gi damak aikhoi punna wakhal tamina se haiki. India bu punsin nanaba achoba thaudang lauramba Sardar Vallabhbhai Patel gi mapok numit puning singduna ngasi thauramasi pangthokpani loinana apunba akanba India ama sagatpada Prime Minister Modi gi mityeng makhada India bu international status ta wangna pukhat pangamle economy infrastructure da singthaningai oire haibase malem gi miyamna yanaraba wafamni. Hauzik lamdam asida tangdu leitaba lamdam ama hanjillakna ba ching amadi tamda skill development training naha singda loan piba self help group small industry singbu hena chaukhatna ba lengakna mai onsilagani. Manipur gi miyamna su haukiba thaudok sing kauthoktuna makhatana nungsi chanana leminana ba hotna si haina Chief Minister na appeal tokhe. Numirasi leba asibu ekogi Bharat asiba amato na punsinduna Mapangul kalaba leibak ama wahelambada so thang ukiba Sardar Vallabhbhai Patel gi mapong na mitpu ningsing duna pangthokpani Sardar Patel na leibak asig damka tawramba kaya adu ningsing jaba amadi ikai khumnaba utpa oina English ngani ga sumna tara mari dagi asigma thawramasi pangthokpa hawduna lakli thoidok hendona praja miyam gi maroina ima ibel sing civil society sing aduga honorable MLA sing Honorable Minister Sina Magi area da Nintina Tabak Towner Padagi, Wakal Taminer Padagi, Nasi Manipuda, Toning the Togdog, Tokrakasu, Hojik, Bhaptana, Ing Natamna, Santi Helapa Hore, Asukumagi Santi, Hanjalai Basi, Amona, Kutaki Saki Danaba, Equi Leminari by Purpuna Mangna, Wakal Kantaba, Equi Masel, Sumsen Nadana, Wadi Watai Sanaba, Aduga. Tungdalakadaba mirolgi damakta English chikna nungsi chanana lehonabagi forum yatminaba matamni politically khenaba leirambay ideologically khenaba leirambay adubu Bharat ki apunba saktam aduga Manipur gi apunba saktam ani simedi ngasigi Manipur gi miyamna leiringkai Bharat ki miyamna leiringkai machet tabagi wakhal kainanabagi wakhal akhoi punamakta gi thadokadabani